mayam ngasi muk channel asana pudru lakchari basi Vikings Valhalla season 3 gi ani shuba episode ni mamangi episode amadi season 1 2 gi episode singdu yengbidaba yaurogadi amuktang yengthokpina ba haijari maramdi warisi mamutana mapung phana bab tana bugidama haijabani aikona mamangi episode gi khangkre madudi yoms bok lomdasu ana layengi thabak tawba stick kobani pama lakrabani mafam sida luhongbagi thorma ma supang thokre aduga England gi king kanuna Rome da chatuna Christian gi khwai gi jawba makok thongba oiriba pok ki phampariba ahal dudagi karigumba Christian gi oiba bor ma loba lakre aduga somda heral ama di leaf na leiriba Constantino pallomdana makoina matam kuina dagi loksan dagi tawriba Sicily hariba mafam sibu leaf ki plan dagi makoi gi defense wall si thuwaiduna changchan bangam krabani ngasi pujariba episode 2 sigi warina kamdawbagi habadu mayam punna yengminarasi hojik episode sigi ahana sinse Sicily hariba mafam sidagi haude hojik mafam si Constantino palgi king jena Vikings oiriba heral ama dilli fogi mateng dagi question duna khudum chanba ngamle hojik Constantino palgi king Romanosna Sicily gi king Amir da Amir ngasi de khoina nangi defense wall se thugai ba ngamduna mafam sibu khudum chanba ngamle nangi konung sida su ai gila misingna question duna laikhrabani aduna nangsu nasana yana aingonda cylinder taw natragadi nangi marala jadraba praja singsi mathwai loina manglagani masida leaf erection na Sicily gi king Amir sidi Muslim oibana Constantinople gi king Romanos na hairiba language si lon manadabadagi khanglam loi khanduna translate tawnu bo honarure adu king Amir na makoi gi lon sisu taaduna leramli mana hairi aingonda nangi translate tu gi darkar oide nakhoi gi lon aisu khangi aina nakhoida nonjaduna cylinder tawgodaba laite nakhoida oina ai wafam ama haibiyura hoji aigi lanmi tengol mayam ama Alexandria dagi mafam si tana halakrabani karigumba makoina mafam si yoksalaklagadi nakhoi oina aingonda cylinder tawgodoribani king Romanos na adorabadi nang hojik hauna lai khoramba yare maramdi nangi haibdi nakhoi jati gi lanmi singdu yam thuna mafam si yoroknabagidama king Amir na hojik chu aingonda akiba laite maramdi hojik aigida tha kaya chana thaknaba chinjak mayam paisanduru leidi masida leaf na marak thana adubu singdi leitre mafam sida guha taruk lei taruk tugi manungda manga amadi hana loithokre lehoriba ama khaktodi hapta phau chatlaroi wafam sida ngasaidagi napal loina ngangamleba Sicily gi king Amir pakat pa phawre masida Constantinople gi king Romanos na hairagli hai sinadi Amir nangi mateng pangba lakani hariba nangi marum pang singdudi hapta magi manung sida lakpa ma darkar oiri ne ha natragadi mafam si tumba tawani nangi leiriba micham praja khudimak mathwai mang batawani aina ngapi gedaba mata leite hojik Sicily gi king Amir magi leiriba micham praja singsida yengduna on chalakduna mo hairi adorabadi aigi famda nang aigi lanpham si loichanaba aigi apamba lambi masu leiri madudi mi mayam ama hana sunabagi mahuta nangi maikaidagi athauba warrior amaga aigi side tagi athauba warrior amaga hojimak mayam mang sida fight tawhanba masida nang ngamlagana mafam si nangi oire aduba aigi leiriba micham praja amadi lanmi singda khut thabadi tawganu makoi singbudi nangna nangi praja ni khanna loksan gadabani karigumba aina ngamlagana nakhoi mafam sidagi hankidabani amohana lakpa su yaroi king Romanos na fare nangna haribudo ai su yare adubo nangi maikaidagi tholakadorba mi du kanano masida king Amir na ai samak tholakani hairagle Amir na muk nangi maikaidagi tholakadaba mi du di kanano mo hangakli masida general maniana ining thawgidamakta ai oina thokani harakpada king Romanos na khamduna heral loina thokna ba haikre masida general mania mayam mangda ikaiba nangduna sauning leiri heral da su khana yengdo leikre hoja aroibada king Romanos na Amir da hairi ai nangonda aroiba oina wasaktuna hairi besini karigumba lanpham sida ai ngamlagadi haina khibagi matung inna nangi leiriba micham praja amadi lanmi sing ashopan amata yawhalloi masi ai wasakni mathangi sindana yoms bokta mung lagli hojik Fredis yahorakpada ngarang maga punna tumina khiba stick leramdabadagi mapanda leithok tu yengmada stick na machanu pa heralbu
ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯇꯨꯔꯦ ꯃꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪ ꯉꯔꯥꯡ ꯌꯨ ꯀꯌꯥꯝ ꯊꯛꯆꯜꯂꯨꯔꯦ ꯍꯦꯔꯜ ꯋꯥ ꯂꯣꯠꯀꯅꯨ ꯑꯩꯅ ꯉꯔꯥꯡ ꯅꯪꯅ ꯌꯨ ꯊꯛꯄꯗꯨ ꯎꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯆꯍꯤ ꯅꯧꯔꯤ ꯌꯨ ꯊꯛꯆꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯤꯛꯅꯁꯨ ꯑꯉꯥꯡꯁꯤ ꯍꯧꯒꯠꯄꯤꯗꯨꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯅ ꯊꯥꯖꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯐꯝꯁꯤꯗ ꯉꯔꯥꯡ ꯂꯨꯍꯣꯡꯈꯤꯕ ꯀꯩꯅꯥꯗꯨ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯤ ꯔꯦꯐꯅꯥ ꯅꯪꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯛꯏꯕ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯂꯨꯍꯣꯡꯕꯗꯁꯨ ꯉꯥꯏꯔꯤ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯛꯎ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯇꯥꯏꯃꯤꯡꯁꯤꯗꯤ ꯅꯪ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯀꯝꯕꯜ ꯃꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯤ ꯃꯁꯤꯗ ꯔꯦꯐꯅꯥꯗꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯁꯤ ꯅꯥꯆꯪꯗꯕꯤꯗ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯏꯄꯨꯔꯣꯏꯕꯗꯨ ꯃꯁꯥ ꯈꯔ ꯉꯝꯍꯧꯗꯦ ꯑꯗꯨꯅ ꯑꯩ ꯏꯁꯤꯡ ꯂꯧꯕ ꯊꯣꯛꯂꯛꯄꯅꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯉꯔꯥꯡ ꯃꯥ ꯈꯔ ꯍꯦꯟꯖꯟꯅ ꯊꯛꯆꯜꯂꯝꯃꯒꯅꯤ ꯑꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯄꯤꯗꯨꯅ ꯊꯥꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯦꯐꯅꯥꯅ ꯉꯔꯥꯡꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕꯁꯤ ꯁꯤꯔꯝꯗꯥꯏꯒꯤ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗ ꯔꯦꯐꯅꯥ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯁꯤꯗ ꯃꯌꯥꯝꯁꯨ ꯆꯦꯟꯁꯟꯗꯨꯅ ꯌꯦꯡꯕꯗ ꯐꯤꯕꯝꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ ꯁ꯭ꯇꯤꯛꯁꯨ ꯆꯦꯟꯁꯜꯂꯛꯇꯨꯅ ꯕꯣꯔꯁꯤꯒꯤ ꯂꯥꯏꯕꯛ ꯑꯃꯗꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯦ ꯃꯤꯍꯨꯟꯁꯨ ꯌꯥꯝ ꯀꯟꯅ ꯆꯣꯡꯂꯦ ꯃꯥ ꯉꯔꯥꯡ ꯀꯔꯤ ꯀꯔꯤ ꯆꯥꯁꯟꯈꯤ ꯍꯪꯂꯤ ꯔꯦꯐꯅꯥꯅ ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯝꯇ ꯆꯥꯗꯦ ꯃꯌꯥꯝꯅ ꯆꯥꯅꯈꯤꯕꯗꯨ ꯑꯗꯨ ꯈꯛꯇ ꯆꯥꯕꯅꯤ ꯋꯥꯐꯝꯁꯤꯗꯗꯤ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯕ ꯐꯥꯎꯔꯦ ꯃꯔꯝꯗꯤ ꯃꯌꯥꯝꯁꯨ ꯉꯔꯥꯡ ꯆꯥꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯅꯔꯤꯕꯅꯤ ꯐ꯭ꯔꯦꯗꯦꯁꯨ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯕꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ ꯁ꯭ꯇꯤꯛꯅ ꯉꯔꯥꯡ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯆꯥ ꯑꯊꯛ ꯊꯝꯐꯝꯗꯨ ꯀꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯆꯥꯅꯕꯁꯤꯡ ꯁꯦꯝꯂꯤꯕꯗꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯒꯤ ꯁꯦꯝꯕꯅꯤ ꯁ꯭ꯇꯤꯛꯅ ꯄꯣꯠꯁꯤꯡꯁꯤꯗꯤ ꯀꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣ ꯅꯨꯄꯤꯁꯤꯅ ꯑꯇꯩꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯖꯕꯅꯤ ꯇꯧꯕꯇꯕꯨ ꯌꯥꯝ ꯈꯛꯇꯪꯗꯤ ꯀꯦꯇꯀꯠꯇꯒꯤ ꯂꯧꯔꯨꯕꯅꯤ ꯃꯁꯤꯗ ꯁ꯭ꯇꯤꯛꯅ ꯌꯥꯝ ꯍꯥꯞꯄꯤꯕ ꯗꯔꯝꯁꯤꯡꯁꯤ ꯍꯩꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯅꯨꯡꯗ ꯍꯨ ꯆꯦꯜꯂꯕ ꯆꯦꯡꯒꯨꯝ ꯈꯔ ꯌꯥꯎꯔꯝꯕꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯕ ꯖꯥꯠꯂꯥ ꯁ꯭ꯇꯤꯛꯅ ꯊꯕꯛꯁꯤ ꯏꯁꯣꯔꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯆꯦꯡꯒꯨꯝꯁꯤ ꯍꯨ ꯆꯦꯟꯕ ꯆꯦꯡꯒꯨꯝꯅꯤ ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯑꯣꯏꯀꯩ ꯍꯥꯞꯆꯜꯂꯝꯕꯅꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯑꯗꯨꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯁ꯭ꯇꯤꯛꯅ ꯄꯥꯈꯠꯀꯅꯨ ꯃꯁꯤꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯂꯩ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯄꯥꯝꯕꯤꯗꯨ ꯃꯐꯝꯁꯤꯗ ꯐꯪꯕ ꯌꯥꯏ ꯅꯪ ꯃꯁꯤꯒꯤ ꯍꯨ ꯆꯦꯜꯂꯕ ꯆꯦꯡꯒꯨꯝꯁꯤ ꯐ꯭ꯔꯦꯗꯤꯁꯇ ꯎꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯨ ꯑꯩ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯤꯛ ꯌꯥꯝ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯁꯤꯁꯨ ꯍꯧꯖꯤꯛ ꯂꯥꯏꯍꯧ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯁꯨ ꯃꯁꯥꯁꯤ ꯂꯣꯛ ꯈꯨꯕ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯋꯦꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯦꯇꯀꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯦꯒꯅꯁ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯃꯒ ꯄꯥꯁꯇꯔ ꯑꯃꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯦꯒꯅꯁ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯀꯣꯌꯦꯡ ꯌꯦꯡꯖꯗꯨꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯁꯤꯗ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯔꯤ ꯔꯥꯖꯀꯨꯃꯥꯔ ꯃꯦꯒꯅꯁ ꯅꯪ ꯉꯁꯤ ꯀꯦꯇꯀꯠꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯍꯥꯟꯕꯔꯥ ꯃꯦꯒꯅꯁꯅ ꯅꯠꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯕꯕꯥꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯦ ꯇꯁꯦꯡꯕꯗꯤ ꯃꯦꯒꯅꯁ ꯁꯤꯔꯤꯁꯁꯤꯒꯤ ꯁꯤꯖꯟ 2ꯗ ꯌꯣꯝꯁꯕꯣꯛꯇ ꯐ꯭ꯔꯦꯗꯤꯁꯅ ꯍꯥꯠꯈ꯭ꯔꯕ ꯑꯣꯂꯥꯐꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯒ ꯃꯐꯝꯁꯤꯒꯤ ꯍꯥꯏꯕꯗꯤ ꯅꯣꯔꯋꯦꯁꯤꯗ ꯁꯥꯁꯟ ꯆꯂꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯁ꯭ꯋꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯔꯨꯜ ꯇꯧꯔꯤꯕ ꯁ꯭ꯋꯦꯡꯕꯨ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯁꯤ ꯏꯪꯂꯦꯟꯗ ꯀꯤꯡ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀ꯭ꯋꯤꯟ ꯑꯥꯜꯒꯤ ꯐꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯃꯥꯝꯆꯥꯅ ꯅꯣꯔꯋꯦꯁꯤ ꯀꯤꯡ ꯀꯅꯨꯠꯀꯤ ꯌꯥꯊꯪꯗꯒꯤ ꯔꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯗ ꯀ꯭ꯋꯤꯟ ꯑꯥꯜꯒꯤ ꯐꯨ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯤꯕ ꯃꯦꯒꯅꯁ ꯑꯃꯗꯤ ꯃꯄꯥ ꯑꯣꯂꯥꯐꯇꯨ ꯀ꯭ꯋꯤꯟ ꯑꯥꯜꯒꯤ ꯐꯨꯅꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯃꯔꯝꯅ ꯍꯪꯂꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯦꯒꯅꯁ ꯏꯆꯥꯅꯨꯄꯥꯒꯤ ꯐꯝꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯒꯗꯤ ꯅꯠꯇꯦꯀꯣ ꯃꯦꯒꯅꯁꯅ ꯔꯥꯅꯤ ꯁꯥꯍꯦꯕ ꯑꯗꯣꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯔꯦ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤ ꯑꯩꯈꯣꯏ 4-5 ꯈꯛꯇꯅꯤ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯗꯨꯅ ꯀꯔꯝꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯝꯁꯤ ꯃꯨꯟꯒꯗꯣꯔꯤꯕꯅꯣ ꯑꯗꯣꯝꯕꯨ ꯊꯥꯖꯕꯤꯕ꯭ꯔꯅꯦ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯑꯗꯣꯝꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯒꯦ ꯂꯥꯛꯆꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯪꯂꯦꯟꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯊꯧꯗꯣꯛꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥꯒꯤ ꯃꯔꯝꯗꯅꯤ ꯃꯁꯤꯗ ꯃꯦꯒꯅꯁꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯥꯁꯇꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯉꯔꯥꯡ ꯅꯍꯥꯟ ꯏꯪꯂꯦꯟꯗ ꯃꯤꯠ ꯇꯥꯡꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯂꯥꯐ ꯂꯥꯛꯂꯝꯃꯦ ꯍꯥꯏ ꯑꯗꯨꯒꯗꯤ ꯃꯤꯠ ꯇꯥꯡꯂꯕ ꯂꯥꯏꯅꯤꯡꯕꯗꯨ ꯌꯥꯍꯧꯔꯛꯄꯗꯗꯤ
ꯃꯥꯒꯤ ꯃꯤꯠ ꯇꯥꯡꯂꯝꯕꯗꯨ ꯐꯔꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯔꯣꯝ ꯆꯠꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯃꯒ ꯋꯥ ꯇꯥꯟꯅꯔꯨꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯂꯥꯐ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯦ ꯃꯗꯨꯒꯤꯗꯃꯛ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛ ꯃꯦꯒꯅꯁ ꯑꯃꯗꯤ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯀ꯭ꯋꯤꯟ ꯑꯥꯜꯒꯤ ꯐꯨꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯦꯡꯅꯗꯤ ꯃꯦꯒꯅꯁꯀꯤ ꯃꯒꯨꯟ ꯈꯪꯗꯕꯅ ꯊꯥꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯁꯤꯂꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯔꯜꯁꯨ ꯀꯤꯡ ꯑꯃꯤꯔꯒ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ ꯀꯤꯁꯥꯟꯒ ꯕꯥꯇꯨꯒꯁꯨ ꯍꯦꯔꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯟꯕꯤꯕ ꯂꯣꯏꯗꯨꯅ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯞꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧꯒꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯐꯥꯏꯠꯁꯤꯗ ꯑꯄꯥꯝꯕ ꯈꯨꯠꯂꯥꯏ ꯑꯍꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯁꯤꯡꯖꯪꯁꯤ ꯍꯥꯏꯅ ꯄꯥꯏꯒꯅꯤ ꯍꯧꯖꯤꯛꯁꯨ ꯂꯤꯐ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗ꯭ꯔꯤ ꯍꯦꯔꯜꯅ ꯃꯔꯨꯞ ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯕꯒꯤꯔ ꯂꯤꯐꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤ ꯅꯪꯒꯤ ꯈꯟꯕꯗꯅꯤ ꯇꯧꯒꯗꯧꯔꯤꯕ ꯐꯥꯏꯠꯁꯤꯗ ꯅꯪꯒꯤꯗꯤ ꯄꯥꯟꯗꯝ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯄꯥꯟꯗꯝ ꯂꯩꯇꯅ ꯊꯕꯛ ꯇꯧꯕꯁꯤ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯍꯦꯔꯜꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯉꯁꯤꯒꯤ ꯐꯥꯏꯠꯁꯤ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯂꯩ ꯀꯤꯡ ꯑꯃꯤꯔꯒꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅꯤꯃꯛ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯂꯤꯐꯅ ꯅꯪꯒꯤꯗꯤ ꯂꯩꯇꯦ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯄ꯭ꯔꯖꯥꯁꯤ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯅꯠꯇꯦ ꯀꯤꯡ ꯑꯃꯤꯔꯗꯤ ꯃꯥꯒꯤ ꯁꯤꯁꯤꯂꯤꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯣꯡꯊꯣꯔꯛꯄꯅꯤ ꯅꯪꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯍꯦꯔꯜꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯆꯍꯤ 8 ꯆꯨꯞꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯒꯤ ꯅꯣꯔꯋꯦꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯅꯥꯅꯨꯄꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯅꯣꯔꯋꯦꯗ ꯍꯜꯂꯒ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯅꯣꯔꯋꯦꯒꯤ ꯀꯤꯡꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯄꯥꯟꯗꯝ ꯑꯃꯠꯇ ꯂꯩꯇꯦ ꯂꯤꯐꯅ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕꯁꯤ ꯉꯁꯤ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯗꯨꯅ ꯍꯦꯔꯜꯒꯤ ꯊꯧꯅꯥ ꯍꯥꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯣꯝꯁꯕꯣꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯕꯨ ꯉꯔꯥꯡ ꯆꯥꯈꯤꯕ ꯄꯣꯏꯖꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯜꯂꯛꯄꯁꯤꯗ ꯄꯥꯈꯠꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯁ꯭ꯇꯤꯛꯇꯨ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯊꯥꯈ꯭ರೆ ꯍꯧꯖꯤꯛ ꯁ꯭ꯇꯤꯛ ꯀꯧꯕ ꯊꯣꯛꯂꯛꯂꯤꯕ ꯑꯍꯜꯁꯤꯒ ꯅꯍꯥꯁꯤꯒ ꯁ꯭ꯇꯤꯛꯄꯨ ꯀꯧꯗꯨꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯩꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯁ꯭ꯇꯤꯛꯅ ꯆꯤꯡꯂꯣꯝꯗ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯈꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯁ꯭ꯇꯤꯛꯅ ꯂꯩꯔꯝꯕ ꯆꯥꯅꯕ ꯄꯩꯐꯝ ꯖꯒꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕꯗ ꯉꯁꯥꯏ ꯁ꯭ꯇꯤꯛꯅ ꯌꯥꯝ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯝꯕ ꯍꯨ ꯆꯦꯟꯕ ꯆꯦꯡꯒꯨꯝꯁꯤꯡꯗꯨꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯗꯤꯁꯇ ꯎꯠꯅꯕ ꯁꯤꯟꯅꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯄꯣꯏꯖꯟꯁꯤꯒꯤ ꯃꯌꯥꯏꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯤꯁꯤ ꯁ꯭ꯇꯤꯛꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯁ꯭ꯇꯤꯛ ꯂꯥꯛꯃꯟꯗꯕꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯑꯍꯜꯁꯤꯒ ꯅꯍꯥꯁꯤꯒꯅ ꯐ꯭ꯔꯦꯗꯤꯁꯇ ꯍꯨ ꯆꯦꯟꯕ ꯆꯦꯡꯒꯨꯝꯁꯤ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯁ꯭ꯇꯤꯛꯇꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ರೆ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯌꯥꯝꯗ ꯃꯁꯤꯒꯤ ꯍꯨ ꯆꯦꯜꯂꯕ ꯆꯦꯡꯒꯨꯝꯁꯤ ꯍꯥꯞꯆꯜꯂꯝꯕꯅꯤ ꯋꯥꯐꯝꯁꯤ ꯐ꯭ꯔꯦꯗꯤꯁꯅꯗꯤ ꯊꯥꯖꯗꯦ ꯑꯍꯜꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯍꯨꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯞꯄꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯉꯔꯥꯡ ꯆꯥꯅꯕ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯁꯨꯞꯅ ꯈꯛꯀꯤ ꯌꯨ ꯈꯛꯇ ꯊꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯨ ꯆꯃꯝꯅꯗꯨꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯁꯤꯂꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯍꯦꯔꯜꯒ ꯀꯤꯡ ꯑꯃꯤꯔꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯔꯜꯅ ꯑꯍꯥꯟꯕ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯁꯤꯡꯖꯪꯁꯤ ꯀꯤꯡ ꯑꯃꯤꯔꯗ ꯌꯥꯟꯊꯔꯛꯄꯗ ꯋꯥꯜꯗ ꯌꯥꯟꯁꯟꯕꯗꯒꯤ ꯇꯦꯛꯈꯤꯗꯨꯅ ꯃꯈꯣꯛꯁꯤ ꯂꯪꯁꯜꯂꯝꯂꯒ ꯊꯥꯡ ꯑꯃꯒ ꯁꯤꯡꯖꯪ ꯃꯆꯥ ꯑꯃꯒ ꯄꯥꯏꯈꯠꯂꯤ ꯀꯤꯡ ꯑꯃꯤꯔꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯆꯧꯕꯁꯤ ꯊꯝꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯅꯤ ꯑꯃꯃꯨꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯃꯈꯣꯏꯅꯤ ꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄꯗ ꯍꯦꯔꯜꯒꯤ ꯊꯥꯡꯁꯤ ꯀꯤꯡ ꯑꯃꯤꯔꯅ ꯌꯥꯟꯊꯔꯛꯄ ꯊꯥꯡꯍꯥꯏꯗ ꯉꯥꯛꯄꯗꯒꯤ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯔꯜ ꯃꯥꯒꯤ ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯦꯛꯄ ꯊꯥꯡꯁꯤ ꯃꯥꯏꯑꯣꯟ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈ꯭ꯔꯦ ꯀꯤꯡ ꯑꯃꯤꯔꯁꯨ ꯍꯦꯔꯜꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯟꯗꯨꯅ ꯃꯈꯣꯏꯅꯤ ꯍꯥꯏꯅꯔꯛꯄꯗ ꯀꯤꯡ ꯑꯃꯤꯔꯒꯤ ꯊꯥꯡꯁꯤꯅ ꯍꯦꯔꯜꯒꯤ ꯄꯥꯝꯕꯣꯝꯗ ꯈꯦꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯔꯜꯅꯁꯨ ꯀꯤꯡ ꯑꯃꯤꯔꯒꯤ ꯁꯦꯒꯥꯛꯇ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯈꯤꯕ ꯊꯥꯡ ꯑꯇꯦꯛꯄꯗꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯊꯤꯟꯖꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯃꯤꯔ ꯃꯁꯥꯁꯤ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯈꯤꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝꯁꯤꯗ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯔꯜꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯇꯤꯝꯁꯤꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯀꯤꯡ ꯑꯃꯤꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯞꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯀꯦꯇꯦꯀꯠ ꯔꯣꯝꯗꯣꯡ ꯂꯥꯛꯂꯤ ꯃꯁꯤꯗ ꯀꯤꯡ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯦꯡꯅ ꯃꯦꯒꯅꯁꯇ ꯍꯥꯏꯔꯤ ꯑꯩ ꯑꯗꯣꯝꯒꯤ ꯕꯕꯥ ꯑꯣꯂꯥꯐꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯄꯨꯟꯅ ꯂꯣꯏꯅꯔꯝꯃꯤ ꯃꯥꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯅ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕు ꯐ꯭ꯔꯦꯗꯤꯁꯅ ꯃꯉꯣꯟꯗꯒꯤ ꯍꯩꯁꯤꯡꯕ ꯊꯥꯡꯍꯥꯏ ꯊꯨꯕ ꯍꯦꯟꯈꯤꯕꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯅꯤ ꯃꯦꯒꯅꯁꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ
Numittuda Fredisna ai ipabudi hatkhraga nangi thawai budi kari kalaklibano masida Rani algi funa kumli madugi maramdi Fredis hariba nupido tungmangi wakan phajana khanba ngamlaba yam singba nupini mana mafamse phawba aigi chanupa swengbo mathwai kanbiduna masamangna thinba laklami aduga tungda maga aikhoiga khut amata thanadabi shanti oina hingminasi haiba wafamsisu phongdoklami aina sumagi apambadu pigani haina wasakre ngasi phawsu wasaktu ngakton leigani Magnusna Rani Bema adomna aibu lana ubiraba male ai su mafamsida laklibasi santigi paujel pudu laklibani hojikti yomsboka kerekat kasu lalon etik tongnaduna achetpa mari leire haina su tare aduna hantakti aibu su pubiduna Fredis ka muktang unahanbiu adorabadi aingonda Christian gi ahlamanchingna takpirakpa wathawdangdu mapung phana pangthokpa ngamjaragani algi funa nangna hojik pangthoke khallibasi karamba thawdangno Magnusna mukumli aina hojik pamlibasi yomspok chatuna Fredis ka santigi wari saduna mafamduda leiriba aigi ipa Olaf ki asiba hakchangdu lauruba pami maramdi Christian da lupcharamba aigi ipana ariba dharma chatliba mafamduda leiba haibasi paapki thabakni aduna adomna yabiragadi aina Fredis pu unaba chatpasida ayaba pibiu hairi masida swengna wakhal ikhan khandadana madugidamakta oragadi jahasna chingba arrange pumba ma tawbirage haikhre mathangi sindana yom spok lomdong lagdi hojik mafamsi poison yarba moidaduna semkiwa achapo singdu chakiba miyoi singsi loina nare mayam si tawpham khangda leinari somda umang lomdana stick mayamna chakhriba poison du mayai chamnabagi damak pambi makoiti thiduna phuklaga maru si kaktuna poragle masigi sinsi romda mung lagli hojik pok ki manakta Rani ima khak laktuna ngarang mapuroiba kanutna mafamsida utkiba ବ୍ୟବhardu gidamak ngakpiu haiduna haijeri masida pok ki sebok wariba karnal haribani pasena Rani imada nangna hojik pok ka wari sage laklibasi aigi khuthangta sagadabani hairakle masida pok ki phampaiba ahalsina karnalda yani aigo ena direct wari sage hairi adubu karnalna anam kanduna hairi adubu ayabasi aina di piroi karigumba hana digi chatnaramba niyomsi ngasi thugaikrabadi tungdasu adum chatharakpa yai aduna nangna haininglibadu aingonda hana hayu karino nangna hojik phongdokninglibase Rani imana ngarang ipuroiba kanutna mafamsida utkiba nature du haijadabadigi thokibani karnailna ngarang nangina puroibana mafamsida phajana utkhre magi matik magun masana budi haijare masi Christian lining chatle haiduna adubu mangonda usit thoidabagi wakholon amadi yauri Rani imana adopna haibiriba wafamdu idea janingde iramdam England da lehuriba Christian gi ahlamansingnadi ipuroiba kanutpu asengba Christian ni haina launaribani masiga loinana mayamna mabu danbir gi mingthonju piribani mana England da leiriba church khudimakpu section na ngak sendun leiribani karnailna madudi napuroiba kanut ki tamthiba matawduda England da hana leijaramliba mipum khudimakna kinabadagi tawbo orongani mama sana Christian Viking na haijarabasu mi hatpagi thabakti hojikchu leptri natra Rani imana madudi magi mayokta leirakpa mi khaktada dandi pibani karnailna aigi mayokta leire haiduna dandi pibabu mamal yamlaba mi magi thawaibu heta laugadra Rani imana ningtho mana sasan chalairakpada marak maraktasu hingsa yaudaba yadde lanphum khudimakta maithiba nangaktraba ipuroiba kanutka akhoi Christian singa afaba mari thamba haibasi chauthokchaningaini masida karnaila mohairi akhoi di kaidaunungda hingchaba singadi mari thamba pamde Rani imana adoragadi adomna Godwin dagi saladi chahumgi paisa lauduna wari si manungda loisananaba hotnaramlibsina karigi adom paisa do hojik phangbiraba natra wafamsidadi karnailsu mayamangsida chopa nangle ma hojik yam pakhana poki phampaiba alsida onchanduna hairi Godwin hariba misaksisu England gi senapati gi phampaiba misakni haibadi king kanut ki sebokni aduga aina adongi sebokni nakan ani gi sebok oiriba khoinina sangdainanaba wari sanaruba khatani Rani imana adorabadi nakhoi thawrangiba thabaktuga aina hojik paikhatliba thabakchiga chap manai aisu wari saduna sangdainanaba hotnajabani masidagi karnal haribani pasi kumpham khangdabadagi Rani imada sabha asi matang swaida loisalle haiduna lauthoklamlaga pop puduna changkhre Rani imasu sauningna lehuri haibadi karnal haribani pasina kanuta marai yetkribadudi magi corruption tawba yanaba haibadi sen phangnaba hotnaba oiramle mathangi sindana Sicily da bunglagli masida heral mapambongge sokpasi hidak langtak haptuna yengingai makogi Constantinople gi king Romanos changaktuna
ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛ ꯍꯦꯔꯜꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯗꯨꯅ ꯃꯥꯗꯤ ꯍꯥꯟꯅ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯗ ꯍꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯁꯨ ꯃꯥꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯗ ꯅꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯃꯐꯝꯁꯤꯒꯤ ꯑꯔꯩꯕ ꯂꯟꯊꯨꯝ ꯂꯨꯠ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯔꯤ꯫ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯏꯅꯤꯡꯊꯧ, ꯃꯐꯝꯁꯤꯒꯤ ꯂꯥꯟꯕꯟ ꯊꯨꯒꯥꯏꯕ ꯈꯛꯇꯅ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯇ꯭ꯔꯒꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯄ ꯌꯥꯏ꯫ ꯀꯤꯡ ꯔꯥꯃꯣꯅꯣꯁꯅ, ꯑꯩꯅ ꯃꯐꯝꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯤꯡ ꯑꯃꯤꯔꯗ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯂꯥꯟꯐꯝꯁꯤ ꯑꯩꯅ ꯉꯝꯂꯕꯁꯨ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤ ꯑꯩꯒꯤ ꯔꯨꯜꯅꯤ, ꯃꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯃꯔꯝꯗꯝ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯀꯤꯡꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯣꯝ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯏꯪꯂꯦꯟꯒꯤ ꯀꯤꯡ ꯀꯅꯨꯠꯀ ꯔꯥꯅꯤ ꯏꯃꯥꯒ ꯄꯣꯞꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯗ ꯀꯤꯡ ꯀꯅꯨꯠꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯒꯣꯗꯋꯤꯟꯅ ꯑꯣꯏꯅ ꯑꯥꯔꯊ ꯍꯟꯗꯣꯛꯇꯨꯅ ꯄꯣꯞꯀ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯅ, ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯁꯥꯕꯁꯤ ꯀꯔꯅꯥꯏꯜ ꯂꯥꯛꯇ꯭ꯔꯒꯗꯤ ꯋꯥꯔꯤꯁꯤ ꯍꯧꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯀꯅꯨꯠꯅ ꯈꯤꯇꯪ ꯁꯥꯎꯔꯞ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇ ꯉꯥꯏꯒꯗꯕ ꯂꯩꯇꯦ, ꯋꯥꯔꯤꯁꯤ ꯍꯧꯖꯤꯜꯂꯣ, ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯒꯣꯗꯋꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯤꯡ ꯀꯅꯨꯠꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯥꯔꯊ ꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯤꯡ ꯀꯅꯨꯠꯅ ꯄꯣꯞꯇ ꯃꯈꯥ ꯇꯥꯔꯤ, ꯑꯩꯗꯤ ꯑꯗꯣꯝꯒꯨꯝꯅ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ, ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯖꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯣꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯗꯣꯝꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯗꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨ ꯃꯔꯛꯇ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯔꯤ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯣꯝꯗ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯇꯝꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯇꯛꯁꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯈꯨꯗꯣꯜꯄꯣꯠꯇꯨ ꯑꯩꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯊꯝꯖꯔꯦ꯫ ꯑꯗꯣꯝꯁꯨ ꯈꯨꯗꯣꯜꯄꯣꯠꯁꯤ ꯎꯔꯒꯗꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯊꯝꯍꯧꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯀꯤꯡ ꯀꯅꯨꯠꯀꯤ ꯌꯥꯊꯪꯗꯒꯤ ꯄꯣꯞꯇ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜꯄꯣꯠꯁꯤ ꯃꯅꯥꯏꯁꯤꯡꯅ ꯄꯨꯗꯨꯅ ꯆꯪꯉꯛꯂꯦ꯫ ꯄꯣꯞꯀꯤ ꯑꯍꯜꯁꯤꯁꯨ ꯍꯧꯒꯠꯇꯨꯅ ꯕꯣꯛꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯅꯍꯥꯟꯗꯒꯤ ꯃꯔꯛꯇ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯄꯣꯞꯀꯤ ꯁꯦꯕꯣꯛ ꯀꯔꯅꯥꯏꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯃꯀꯣꯛꯁꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯒꯣꯗꯋꯤꯟꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯄꯣꯞꯀꯤ ꯑꯍꯜꯁꯤꯗꯤ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯃꯛ ꯕꯣꯛꯁꯤꯕꯨ ꯈꯨꯝꯖꯟꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯔꯤ꯫ ꯀꯅꯨꯠꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯀꯣꯅꯨꯡꯁꯤꯒꯤ ꯃꯄꯥꯟꯗꯗꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯚꯥꯏꯀꯤꯡꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯊꯝꯍꯧꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤꯁꯨ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯥꯀꯣꯏꯅꯅ ꯙꯞ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯣꯞꯀꯤ ꯑꯍꯜꯁꯤꯅꯁꯨ ꯀꯅꯨꯠꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯑꯥꯔꯊ ꯈꯪꯉꯤ, ꯍꯥꯏꯕꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯁꯤꯒ ꯁꯤꯡꯅꯔꯨꯔꯒꯗꯤ ꯃꯐꯝꯁꯤꯐꯥꯎ ꯌꯥꯎꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯀꯅꯨꯠꯀ ꯔꯥꯅꯤ ꯏꯃꯥꯒꯁꯨ ꯌꯦꯡꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯒꯣꯗꯋꯤꯟꯗꯤ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯁꯤꯂꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒ ꯚꯥꯏꯀꯤꯡꯁ ꯂꯤꯐ ꯏꯔꯦꯛꯁꯟꯒꯤ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯆꯪꯉꯛꯂꯤ꯫ ꯃꯅꯥꯏꯁꯤꯅ ꯍꯥꯏꯔꯤ, ꯃꯁꯤꯅꯤ ꯁꯤꯁꯤꯂꯤꯒꯤ ꯂꯥꯟꯕꯟ ꯊꯨꯒꯥꯏꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯚꯥꯏꯀꯤꯡꯁ ꯂꯤꯐ ꯏꯔꯦꯛꯁꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯔꯨꯝꯅꯤ꯫ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯁꯨ ꯂꯤꯐꯀꯤ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ, ꯃꯥꯅ ꯇꯥꯟꯁꯤꯜꯂꯤꯕ ꯒ꯭ꯌꯥꯟꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯦꯛꯁꯤꯗꯤ ꯃꯈꯣꯏꯅ ꯄꯥꯕ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯂꯤꯐꯅ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤ ꯁꯤꯁꯤꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯌꯦꯛꯇ ꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯃꯐꯝꯁꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯇꯨꯡꯒ꯭ꯔꯨ ꯑꯃꯗ ꯂꯤꯐꯅ ꯁꯦꯝꯈꯤꯕ ꯃꯩ ꯍꯧꯕ ꯉꯝꯕ ꯌꯦꯜꯂꯣ ꯄꯥꯎꯗꯔꯗꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯃꯥꯅ ꯊꯥꯡ ꯃꯇꯣꯟꯅ ꯈꯔ ꯀꯣꯠꯇꯨꯅ ꯃꯩ ꯆꯨꯗꯨꯅ ꯌꯦꯡꯕꯗ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯂꯤꯐꯅ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯤꯁꯤꯂꯤꯒꯤ ꯆꯥꯎꯔꯕ ꯂꯥꯟꯕꯟꯗꯨ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯂꯤꯐꯅ ꯌꯦꯛꯂꯝꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃꯒꯤ ꯗ꯭ꯔꯣꯌꯤꯡꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯃꯐꯝꯁꯤꯗ ꯐꯠꯇꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯣꯝꯁꯄꯣꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯎꯃꯪꯗ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯨꯕ ꯁ꯭ꯇꯤꯛ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗ ꯃꯐꯝꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯅꯔꯝꯂꯤ꯫ ꯐꯤꯕꯝꯁꯤ ꯎꯕꯗ ꯃꯥꯁꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯀꯧꯗꯨꯅ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯍꯦꯔꯜ ꯃꯃꯥꯝꯆꯥꯁꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁ꯭ꯇꯤꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯃꯌꯥꯝꯅ ꯉꯔꯥꯡ ꯆꯥꯁꯟꯈꯤꯕ ꯄꯣꯏꯖꯟꯗꯨꯒꯤ ꯃꯌꯥꯏ ꯆꯝꯅꯕ ꯍꯤꯗꯥꯛꯁꯤ ꯄ꯭ꯔꯕꯞ ꯁꯣꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯍꯦꯔꯜꯗ ꯏꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯉꯛꯇꯨꯅ ꯁ꯭ꯇꯤꯛꯄꯨ ꯆꯤꯡꯊꯣꯛꯂꯒ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯔꯛꯂꯤ꯫ ꯁ꯭ꯇꯤꯛꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯌꯥꯝꯁꯤ ꯍꯨ ꯄꯤꯖꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗꯣꯔꯤꯕꯅꯣ, ꯉꯁꯥꯏꯅ ꯆꯦꯟꯈꯤꯕ ꯌꯥꯔꯦꯅ꯫
ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯈꯥꯎꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯉꯔꯥꯡ ꯆꯥꯁꯤꯟꯈꯤꯕ ꯍꯨꯗꯨꯒꯤ ꯃꯌꯥꯏ ꯆꯝꯅꯕ ꯍꯤꯗꯥꯛꯅꯤ ꯍꯧꯖꯤꯛꯇ ꯎꯃꯪꯗꯒꯤ ꯊꯤꯔꯨꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯅꯈꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯉꯨ ꯍꯤꯗꯥꯛꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯁꯣꯏꯖꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯅꯤꯁꯤꯁꯨ ꯁ꯭ꯇꯤꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯁꯤ ꯁꯣꯏꯗꯨꯅ ꯇꯛꯈꯥꯏꯗꯨꯅ ꯁꯦꯝꯂꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯌꯥꯗ ꯂꯣꯏꯅ ꯏꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗ ꯂꯨꯍꯣꯡꯈꯤꯕ ꯕꯣꯔꯗꯨꯗꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯗ ꯀꯩꯅꯥꯁꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯔꯇꯦꯀꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯒꯅꯁ ꯁ꯭ꯋꯦꯟꯒꯤ ꯌꯥꯊꯪꯗꯒꯤ ꯌꯣꯟꯁꯄꯣꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯁ꯭ꯋꯦꯡ ꯑꯃꯗꯤ ꯃꯃꯥ ꯔꯥꯅꯤ ꯑꯜꯒꯤ ꯐꯨ ꯊꯣꯛꯂꯛꯇꯨꯅ ꯃꯦꯒꯅꯁꯇ ꯕꯣꯛꯁ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯐ꯭ꯔꯦꯗꯤꯁꯇ ꯄꯤꯕꯤꯌꯨ ꯃꯔꯝꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅꯁꯨ ꯃꯐꯝꯗꯨꯗꯒꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯧꯊꯣꯛꯄꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯈꯜꯂꯤ ꯃꯦꯒꯅꯁꯅ ꯑꯩꯅꯁꯨ ꯐ꯭ꯔꯦꯗꯤꯁꯇ ꯕꯦꯕꯥꯔ ꯐꯖꯅ ꯎꯠꯀꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯕꯦꯕꯥꯔ ꯇꯧꯕ ꯌꯥꯕ ꯂꯨꯆꯤꯡꯕꯤꯅꯤ ꯃꯁꯤꯗ ꯔꯥꯅꯤ ꯑꯜꯒꯤ ꯐꯨꯅ ꯌꯥꯝ ꯆꯤꯡꯅꯅ ꯅꯪꯅ ꯐ꯭ꯔꯦꯗꯤꯁꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯒꯗꯧꯔꯤꯕ ꯃꯦꯒꯅꯁ ꯅꯪꯒꯤ ꯅꯄꯥ ꯑꯣꯂꯥꯐꯇꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯗꯤ ꯃꯁꯥ ꯈꯛꯇꯒꯤ ꯈꯟꯕꯗ ꯃꯤ ꯑꯃꯠꯇꯒꯤ ꯔꯥꯏ ꯌꯦꯡꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯒꯨꯟꯗꯨ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯋꯥꯐꯝꯁꯤꯗ ꯃꯦꯒꯅꯁ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗꯒꯤ ꯌꯣꯟꯁꯄꯣꯛ ꯆꯠꯅꯕꯒꯤꯗꯃꯛ ꯖꯍꯥꯖꯇ ꯀꯥꯈꯠꯈ꯭ꯔꯦ ꯃꯁꯤꯗ ꯔꯥꯅꯤ ꯑꯜꯒꯤ ꯐꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯍꯧꯔꯤ ꯑꯩꯗꯤ ꯃꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯏꯁꯣꯔ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯦꯡꯅ ꯏꯃꯥ ꯃꯦꯒꯅꯁꯁꯤ ꯌꯣꯟꯁꯄꯣꯛꯇ ꯂꯥꯟ ꯇꯧꯕ ꯆꯠꯄ ꯅꯠꯇꯦ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯃꯥ ꯑꯜꯒꯤ ꯐꯨꯅ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯃꯍꯥꯛ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯐꯝꯁꯤ ꯃꯨꯟꯗꯨꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯃꯁꯤ ꯈꯔ ꯈꯔ ꯈꯪꯖꯜꯂꯨ ꯃꯆꯥꯅꯨꯄꯥ ꯁ꯭ꯋꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯣꯏ ꯃꯥꯅ ꯃꯗꯨ ꯉꯝꯈꯤꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯗꯨꯗꯤ ꯑꯩ ꯁꯤꯈ꯭ꯔꯕ ꯀꯥꯟꯗꯗ ꯑꯣꯏꯊꯣꯛꯀꯗꯕꯅꯤ ꯑꯩꯅ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯌꯦꯡꯉꯨꯇꯨ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤ ꯈꯨꯖꯣꯞ ꯑꯃꯁꯤ ꯈꯛꯇꯅꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯃꯒ ꯁ꯭ꯋꯦꯡ ꯃꯐꯝꯁꯤꯗꯒꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯜꯒꯤ ꯐꯨꯗꯤ ꯌꯣꯟꯁꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤꯕ ꯃꯦꯒꯅꯁꯀꯤ ꯇꯤꯝꯁꯤꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ ꯅꯪ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯥꯛꯁꯟꯗꯨꯅ ꯍꯥꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯃꯨꯗ꯭ꯔꯒꯤ ꯁꯩꯇꯥꯟ ꯐꯥꯎꯒꯠꯂꯛꯇꯨꯅ ꯆꯥꯊꯣꯛꯈꯤꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯐꯒꯗꯕꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯑꯣꯏꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯝ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯀꯅꯨꯠ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯒꯣꯗꯋꯤꯟ ꯂꯥꯛꯇꯨꯅ ꯉꯁꯤ ꯏꯪꯂꯦꯟꯗ ꯍꯟꯈꯤꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯔꯦ ꯃꯁꯤꯗ ꯀꯅꯨꯠꯅ ꯍꯧꯒꯠꯇꯨꯅ ꯒꯣꯗꯋꯤꯟ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯁꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯅꯪ ꯗꯦꯟꯃꯥꯔꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯕꯕꯥꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯤ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯒꯣꯗꯋꯤꯟ ꯎꯄꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯁꯤꯂꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯁꯤꯁꯤꯂꯤꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗꯒꯤ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯨꯠ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯂꯤꯐ ꯑꯦꯔꯤꯛꯁꯟꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯀꯜꯂꯛꯄ ꯅꯠꯇꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯊꯤꯔꯛꯂꯤꯕꯁꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯗꯨꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯀꯥꯁꯤꯕꯨ ꯁꯪꯂꯝꯕ ꯑꯍꯜ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯤꯐꯅ ꯇꯞꯅ ꯆꯪꯗꯨꯅ ꯑꯍꯜꯁꯤꯅ ꯄꯥꯈꯠꯂꯤꯕꯁꯤ ꯐꯥꯊꯗꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯦꯛꯄ ꯁꯥꯏꯟ ꯑꯃ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝ ꯃꯁꯤꯒꯤ ꯁꯥꯏꯟꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯑꯍꯜꯁꯤꯅꯁꯨ ꯁꯥꯏꯟꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯁꯥꯏꯟꯅꯤ ꯂꯤꯐꯅ ꯂꯥꯏꯔꯤꯛꯇꯨ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯍꯜꯁꯤꯅ ꯅꯪ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯪꯂꯕꯔꯥ ꯂꯤꯐꯅ ꯑꯩꯅ ꯊꯤꯒꯠꯂꯨꯕ ꯈꯔꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ ꯑꯍꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯥꯏꯔꯤꯛꯁꯤꯕꯨ ꯇꯁꯦꯡꯕ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟ ꯈꯛꯇ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯥꯖꯅꯕꯅꯤ ꯂꯤꯐꯅ ꯑꯩꯗꯤ ꯙꯔꯃꯤꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯂꯩꯖꯗꯦ ꯑꯩꯅ ꯊꯥꯖꯖꯕꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯗꯅꯤ ꯃꯁꯤꯗꯒꯤ ꯑꯍꯜꯁꯤꯅ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯂꯦ ꯂꯤꯐꯁꯨ ꯃꯁꯤ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯑꯣꯔꯗꯔꯗꯒꯤ ꯁꯤꯁꯤꯂꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯖꯒꯥ ꯑꯃꯗ ꯄꯨꯂꯞ ꯍꯣꯏꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯆꯠꯊꯣꯛꯇꯅꯕ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯊꯝꯂꯤ ꯁꯣꯝꯗꯅ ꯂꯤꯐ ꯑꯦꯔꯤꯛꯁꯟꯁꯨ ꯂꯥꯏꯔꯤꯛ ꯃꯅꯨꯡꯁꯤꯗꯒꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯖꯔꯛꯄ ꯃꯦꯞ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ
ꯇꯧꯒꯗꯕ ꯃꯦꯞꯁꯤ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯃꯥꯏꯀꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯥꯟ ꯑꯍꯟꯁꯤꯅ ꯑꯩꯁꯨ ꯃꯦꯞꯁꯤꯃꯗꯤ ꯃꯥꯏꯀꯩ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯦꯞꯁꯤ ꯄꯣꯔꯐꯨ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗꯒꯤꯅꯤ ꯍꯥꯏꯅ ꯃꯐꯝ ꯇꯥꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯌꯥꯊꯪꯗꯒꯤ ꯁꯤꯁꯤꯂꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯣꯏꯖꯜꯂꯤꯕ ꯃꯐꯝꯁꯤꯗ ꯂꯤꯐꯅ ꯁꯦꯝꯈꯤꯕ ꯃꯩ ꯍꯧꯕ ꯉꯝꯕ ꯌꯦꯜꯂꯣ ꯄꯥꯎꯗꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯪꯁꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯕꯨ ꯂꯪꯁꯟꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯁꯨ ꯂꯤꯐꯅ ꯗ꯭ꯔꯣꯌꯤꯡꯗ ꯌꯦꯛꯇꯨꯅ ꯊꯝꯃꯝꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏꯗꯨ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯇꯤꯝꯁꯤꯅ ꯁꯥꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯌꯦꯜꯂꯣ ꯄꯥꯎꯗꯔꯁꯤꯡꯁꯤ ꯃꯤꯔꯛꯁꯤꯗ ꯂꯪꯁꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯤꯐꯁꯨ ꯃꯄꯥꯟꯂꯣꯝꯗ ꯃꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗꯒꯤ ꯄꯥꯈꯠꯅ ꯃꯁꯤꯕꯨ ꯃꯩ ꯆꯨꯗ꯭ꯔꯤꯉꯩ ꯊꯤꯡꯍꯧꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯜꯂꯣ ꯄꯥꯎꯗꯔ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯒꯦꯠꯁꯤ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯒꯤ ꯌꯥꯊꯪꯗꯒꯤ ꯃꯩ ꯆꯨꯔꯕ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤ ꯑꯃꯨꯛꯇꯗ ꯃꯩ ꯄꯨꯡꯍꯧ ꯍꯧꯗꯨꯅ ꯁꯤꯁꯤꯂꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯃꯩ ꯆꯥꯈ꯭ꯔꯦ ꯃꯁꯤꯕꯨ ꯗꯥꯏꯔꯦꯛ ꯎꯔꯤꯕ ꯂꯤꯐ ꯑꯦꯔꯤꯛꯁꯟ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯂꯤꯐ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯃꯥꯅꯤꯌꯥꯒꯤ ꯃꯅꯥꯏꯁꯤꯡꯅꯁꯨ ꯂꯤꯐꯄꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯌꯣꯝꯖꯤꯟꯗꯨꯅ ꯊꯤꯡꯈꯤꯕꯗꯒꯤ ꯂꯤꯐ ꯑꯦꯔꯤꯛꯁꯟ ꯃꯥꯅ ꯍꯥꯠꯅꯤꯡꯂꯤꯕ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯁꯨ ꯂꯤꯐꯇ ꯎꯁꯤꯠꯇꯅ ꯅꯣꯛꯁꯟꯗꯨꯅ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯦꯔꯜ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯈꯥꯝꯂꯤ ꯂꯤꯐꯅ ꯌꯥꯝ ꯁꯥꯎꯅ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯗ ꯍꯥꯏꯔꯤ ꯅꯪꯅ ꯉꯁꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯈ꯭ꯔꯤꯕ ꯊꯧꯔꯥꯡꯁꯤ ꯌꯥꯝ ꯂꯥꯜꯂꯕ ꯊꯕꯛꯅꯤ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯌꯦꯛꯅꯕꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧꯅꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯌꯥꯊꯪ ꯄꯤꯔꯝꯂꯕꯗꯨꯗꯤ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯅ ꯃꯈꯣꯏ ꯁꯦꯟꯁ ꯖꯥꯇꯤꯁꯤꯡꯁꯤꯗꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯒꯨꯝꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯍꯧꯗ꯭ꯔꯒꯗꯤ ꯖꯔ ꯖꯔ ꯁꯟꯗꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯏꯅꯤꯡꯊꯧꯅꯐꯥꯎ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛꯇꯨꯅꯤ ꯅꯥꯀꯟꯗꯒꯤ ꯂꯤꯐꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯑꯗꯨꯃꯛ ꯅꯪꯅ ꯉꯁꯤ ꯃꯐꯝꯁꯤꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯃꯁꯤꯗ ꯖꯦꯅꯦꯔꯦꯜ ꯃꯥꯅꯤꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯤꯐꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯠꯇꯦ ꯂꯤꯐ ꯑꯦꯔꯤꯛꯁꯟ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯅꯪꯅ ꯍꯥꯠꯄꯅꯤ ꯅꯪꯅ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯒ꯭ꯌꯥꯟ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯅꯤ ꯑꯩꯗꯤ ꯁꯨꯞꯅ ꯈꯛꯀꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯔꯝꯂꯒ ꯖꯦꯅꯦꯔꯦल ꯃꯥꯅꯤꯌꯥ मुखाइदुना चटख्रे मसिदा लीफ इरेक्शन तुमिन दमक उंगदु लेप्तु लेहौरे हाइबदि हौजिकता जेनेरल मानियाना हाइरमलिबा वाफमदुदा चुम्बा खरासु याउरि हाइबदि हौजिकता मी मयाम अमा हातख्रिबदु लीफना सेमखिबा येलो पाउडर अमदि कुलाइना चिंगबदुना मरम ओइरगा लांजद्रबा मियोइसिंगसिगी थवाई लौखिबने हाइबसि खंगजरकपदा लीफ इरेक्शन थमोय सोकना लेप्तुन लेरे माना चटलिबा लंबिसि लालबरा हाइनासु खंजरी सिन नसिगी लोइनना एपिसोड असी मतांग स्वाइदा लोइसल्ले ngasiगidi mayambo amokana kainana viathang nijari